Ngasi chahi mari mangagi mamangdani prithibida yamna wana khibato nana khibato amasung mioi kaya sikibani nadragasu sibiyauki naragasu sibiyauki aduga tasegna maduki epidemic ama pandemic ama sindora khibato madubu kanansu kauroi corona virus haiduna masigi matungda prithibi ase nauna renovate nauna lakpogum lakpa matambu sangtri hujik China da amaka virus ama thoklesini amasung masigi virus asigam HMPV human metapneumovirus virus hairi amasung masi su yam sathibagi wani China da masi napa hokre amasung mi kaya sini hujik social media ama mas claim to post tawi ama mas hairi amasung NDTV India inki source matung ina masigi wafam ase makhoi na su pau da sandokle asengbara mare aduka social media da masi related pau phange masiga related videos phange amasung makhoi gi asiba mongpham samsan ghat mai thapam mai phumpham natraga phumpham purmak asida lines and lines amasung mi asibasing duki relatives masi purmak tawraga yamna mongcha da phibom da ure sini adubu China da masi ofam si hangi inquiry tawi atop country na masi asengbara tawri si kaino auda China na high cinema di asugumba virus akoida sandokte leite na de cd haiduna aduga even makoi country da foreigners kaya tang nomagi chatli thokli changsin kri thorakli masi puna maksista restriction leite sini hojik karino tasengna masigi HMPV human metapneumovirus ko virus sina sandoraktana narapa masi yamna kiningai oba amu oidori bra amasung prithibida sandorakadori bra haibase hojik mayam ki oni am charm question am oinari aduga masigi power se economic times ama madasu yamna cover tore aduga haibri social media da makhoi gi missing napa amasung asiba puthok pusin masigi eyewitness mayam leire COVID-19 pandemic 5 years ki matung da hojik ki virus se amok sandorak pani haibsine masi taseng asengbani hairi haiba HMPV virus is human metapneumovirus masi some respiratory equity sore hundonjin masi related masi directly attack by badu virus ni hari a respiratory virus aduga China tana atop Asian countries sing the su sandok pagi high chance ni sini aduna buji yam ganna yanardo indirectly phom khuding da adubu Chinese authority na hojik phawta masi national crisis amani yam charba crisis amani haina di haidi but makoi gi hospital sing ama masing sida mi gathering oi paras oi pa masiti social media gi video kana witness ni asengbani por abtaure adubu World Health Organization lady aduga Chinese authority lady hojik makhoya sena masibu emergency situation amani endemic amani pandemic amani haina hojik phawdi declare tawdri masigi update tum